Kukizo singna zelarungi ngamkhaida German Tiger Road sembay yaroi haiduna Tamenglong da rally chatkhre tongan badabi tanduna ngasi Tamenglong district ta lairiba civil society organization ama diluk kyan sinduna miyamgi oiba rally ama chatkibaga loinana mifam pangthokduna warep kya su laukhre hairi Tamenglong district headquarter yauna maru oiba lambi singda miyoisa kyana saruk yaduna chatkiba rally aduda NFSA gi allocation torokwa sing puran belepu Kukizo singna zelarungi lamkhaida German Tiger Road semjalakpa yaroi Zelarong area da su sanariba kuki sengi camp hangdokpa yaroi loinana panduna lairiba lainga ki tongan de scheme sing athuba matamda thabak ta paikhalu haiba kholau sing rally saliba singna amatoina apunba kholau oina lauki security force ki maikai degi pamdaba thodok sing akanba section thorang su lokhat ki loinana ngasi satkiba rally adu da pamdaba thodok sing thokibagi pawdi haujuk phawbagi oina fangdre panba yabdi naga tabal lam sing da kanglon kaina sangsilakiba mitop singna lam khopsin ba madi lambi sing yauna naga gi khulkaya maming hongdorakpagi mayokta ngasi ahing nongyaidagi lambi thingba yauna general strike ki khongjang sangsinggani haina foothill naga coordinating committee lauthokiba sulaikrabani August thada sungsoi choidana NDA government ama laklagani haina Nurul Hasan na phongdokre August thada sungsoi choidana NDA gi government ama laklagani miyamge oiba lenga adu lairaba khakta dalamdam asina chawkhat maikaida khumang chawsin mangamgani haina ngasi kanglai women's Multipurpose Cooperative Society Limited na Manipur Rural Livelihood ki matenga loinana Imphal East ki Kongbang Laisram Laikaida laiba ima angobi community hall na pangthokiba village prosperity resilience conservance mela haudokpagi thoramda NPP gi MLA Nurul Hasan na phongdokre mahana makhata na haikibada state asida popular government ama lingba haibasi miyamge apambani maramaduna mathang tha Augusta state asida NDA gi government ama lingna bagi maikai romda sangsilli state asida hujik thogliba thodok wathok kaya asina saukhat thaurangi thabak singda hena khurok thangba ama oihale adubo hojikti tapna santi lakwa haure popular government ama leiraba khakta da ponna nungsi sanana saukhat maikaida khumang sauksinba ngamgani isagi kanaba sing tungoinaram laga miyamgi yaipha thaurangda khumang sauksina sangsin minaraba khakta da state asida santi amasung saukhat purakani haike Chhattisgarh gi Congress MLA kontra suspend tawkhre haidi ngasi Chhattisgarh Assembly the ruling NDA gi maikai dagi lomi singda diammonium phosphate fertilizer ningthina supply tawbangam de haina opposition Congress na law khongduna khongjang sangsilakpadagi ngasi nongmagi oina Congress MLA kontra house gi mifam dagi suspend tawkhre lomi singda har ningthina fangan de haina Congress MLA Umesh Patel na pukhalakiba issue amaga mari lenana Congress gi MLA singaduna law khongba tawrpadagi suspend tawkhibani haidi Myanmar gi resistance force na control toramba town sing military junta na mathang loksenba horakle kaya amana surrender torakre haidi Myanmar gi military junta na nawangki hogi san state town da hena advance oina sangsenba ngamkhibaga loinana military junta gi mathang da lal haudiba tang national liberation army na khudum chalamba mapham kaya loksenba ngamkhre marak asida military junta gi maikai dagi makhogi mayok da lal haudiba sing khulai ga konana surrender torpa tarbadi sel yauna ahenba khudong chaba kaya piragani haina thorakibadagi anti-coup fighter taramari yamlab khulai singa konana surrender torakre haidi pawsna makha tan hairibana Myanmar gi military junta gi mathakta lal hauriba Three Brotherhood Alliance na Central Myanmar amasung China ga phaunariba yamna maru oiba highway asibu phauraga chaliba San state ki town asi haukiba sahi 2024 gi July da khudum chansin khibani adumapu military junta na mafam adu sangsenduna air strike yauna akanba lantheng sathabadagi hairiba jaga singa du control tobangam khibani nawangkio hairiba mafam asi Myanmar gi military officer singi maroiba training academy ama oiriba pin u lawindagi kilometer 95 rom lapna leiba mafam dani Myanmar gi rebels na khudum chalamba northeastern Lasio city asisu haukiba April thada military junta na khudum chansinba ngamkhre mafam sing aduda loksinna honabada anti coup fighter kya hatpa ngamkhre haidi Tang National Liberation Army ki maikai dagi military junta na phongdok leba wafam asigi matang na karigumai statement amata phongdok palaitri adubo rebel group asina mafam aduda makhatana administration ki thabak thoram sing paikhatnaba honabase military junta ki maikai dagi yamna kanna offensive sathabana khudong thiba kaya amamayok aduna lakhibani military junta ki maikai dagi rebel sing ki mathakta air strike kaya leptana sathaba asina rebel sing na hana khudum chalamba mafam kaya amasu loksinba ngamkhre air strike asina maram oiraga rebel sing hana gom military junta gi mathakta khumang chawksuna changsinba ngamdre hairi maras da military junta gi maikai dagi makhoi ki mathakta lal hauriba fighter sing khulai yauna changjarapa tarbadi akhanaba sel gi
reward yauna ahenba khudongchaba kaya pigani haina lauthokre adubu sel kaya yauna pigedoribano haibadu chap chana phongdokpa leitre military junta ge offer asida anti coup fighter taramari military junta da khulaiga konana surrender torakraba fighter sing adu mapanna ethnic armed group kini adugo mangana pro democracy group ama oiba people's defense force kini hairi Assam Rifles na khunja sing tengmangkhre Assam Rifles none battalion handak lamdam asigi nong leptana chubana maram oiraga mafam kaya da thokiba ising isau gi manung channa awaba taraba khaupum beliski gathaw amadi dui thanjang khulgi awana taraba myusing da mateng pangkhre hadi ising saubuna maram oiduna thokpa yadarba myusing mafam chaba yengduna leihankhre sing isauduna maram oiduna mayum makai ate akai thoklaba sing semjinbaga loinana string khaibana maram oiduna sokhalaba yum sing semjinba amadi lekhom Lainang sing sengdokpagi thabak chatkhre hairi NPP Moirang Block amasung MD Anwar Alina sengdorkadabani hairi Lok Sabha gi MP Bimol Ministry gi website ta Jal Jeevan Mission gi makhada kwakta da yumthong chamri ga kunthra PIC digi thaknaba ising phanghali hairi base ta sengna field da kumlaga yengbadadi leiramdre aranbo report asi PIC dina ministry da thagal libra natraga Swasth Bharat Mission gi makhada pangthok liba thabak sing Jal Jeevan Mission gi report ta lana hapsinduna paisa lokthokraba haibagi matang da NPP Moirang Block gi political affairs committee gi executive member amadi Sangom Sumbam Anwar Alina aranba sing adu MLA Prithvi Raj ki matamda taurambani haina lana phongdokiba adugi matangda NPP Moirang Block amasung MD Alwar Alina athubada lebak miyamda lale haina sengdorakadabani haidi natrabadi public leader amabu mixat thihana buhanabagi damak logi oiba mateng lauragani haina Tim Prithvi Raj ki convener M Saratna thadrokpa serolamana haidi haujik ngahaki mamangda Myanmar da Juhar habadagi Buddhist ki laisang asoba ama kaikhre haidi UKNA ga KNO ga yanaba poraktabana maram oiraga Kukijo Council na date 19 da sathagani toramba mega public meeting adu Yeithokhre makhataba notice ama tholaktriba phawba Yeithokle hana zero thorakre Government employees singi masa sing government school da tamhangadabani haibadu thabakta onthokpiro hairi Justice Subidar Agarwal na takiba rai amada government employees singi masa sing government school da mahi tamhanba haibasi compulsory ohengadabani haikhibadu thabakta onthokpiro haina Socialist Party India gi National General Secretary Dr. Sandip Pandey na thadrokpa cherolamana hairi Zerosina makhatana hairibana 2014 dagi 2024 phawgi manungda laingaki school lising kunga manga hena thingjin khre laingaki school thingjin bagi thaba ase makhatana chathaduna school lising tara dagi kuntare phawba lakleba sahi khara sigi manungda thingjin khibagi akiba lai masi punama asi mahero yankhai sudaba ngakta leiba laingaki school sing punsin bagi khongthang ama lokhalakpa asidagi tholakpani laingaki primary school tamleba mahero singi yumga makhona tamleba school asida yamlabada kilometer amadagi hena lap loidabani haiba government gi rule leirabasu mahairoi masing yamde haiduna naknana leiba school sing da punsinduna chalairabadi kilometer amagi manung da leiriba school sing adu mahairoi kharagi oinadi lap thokiba masana tarabane Uttar Pradesh ki Barabanki da yoliba liquor shop ama panchayat na thingjin khibana hairabasu ngasi phawba chalaiduna leiri aduga school thingjinba matamdadi miyamge apamba kalimata tanadana hekta thingjinba ngamle punamase Indian Constitution people right to education bu khongaunabani maramaduna 2015 da Justice Agarwal na takiba right adu thabakta onthokpiyo haidi illegal immigrant amasung maitai sing ST list chanbagi matangda youth uprising ama mathau tare haina MMTU nu phongdokhre Manipur gi hosik oiriba phibam asi yamna ningba kainingai oire maramaduna maitai sing bu ST list chalhanna ba amasung lamdam asi leiriba illegal immigrant sing masak khangdoktuna maramda halanna bagi youth uprising ama mathau tabana hiram asigi matangda athubada campaign chatharagani haina MMTU gi secretary administration Mutum Suramani na ngasi Manipur Press Club ta pangthokiba pawgi mifam amada phongdokhre State asida 1951 gi matungda khundarakiba illegal immigrants sing masak khangdoktuna maramda halanna bagi thaba ase loidriba phawba 2027 da leba asigi oina pangthokadoriba census amasung delimitation exercise asi Manipur da pangthoktana ba ngase MMTU gi maikaidagi governor da memorandum pisinkiba amaga mari lenana pangthokiba pawgi mifam amada mahana makhatana haikibada Manipur dagi foreign illegal immigrants sing khandoktriba makai 2026 dagi hawgadoriba census ta yumpham oiraga delimitation tawgadabani hairiba
ꯑꯁꯤ ꯆꯠꯅꯕ ꯌꯥꯔꯣꯏ 2001 ꯑꯃꯁꯨꯡ 2011ꯒꯤ ꯑꯔꯥꯟꯕ ꯁꯦꯟꯁꯁꯇ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯃꯈꯜ ꯑꯃꯠꯇꯒꯤ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯕꯁꯨ ꯌꯥꯔꯣꯏ ꯁꯦꯟꯁꯁꯀꯤ ꯃꯥꯡꯑꯣꯏꯅꯅ ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥꯔꯤꯕ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯍꯥꯟꯅ ꯈꯟꯗꯣꯛꯀꯗꯕꯅꯤ ꯃꯥꯏꯅꯣꯔꯤꯇꯤ ꯇꯥꯔꯛꯂꯕ ꯃꯩꯇꯩꯁꯤꯡꯕꯨ ST ꯂꯤꯁꯇ ꯌꯥꯎꯍꯟꯒꯗꯕꯅꯤ ꯐꯨꯔꯨꯞ ꯑꯁꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯑꯣꯏꯕ ꯉꯥꯛꯂꯧ ꯄꯤꯅꯕꯒꯤ ꯗꯤꯃꯥꯟꯒ ꯃꯔꯤ ꯂꯩꯅꯅ ꯔꯦꯁꯇꯣꯔꯦꯁꯟ ꯑꯣꯐ ꯃꯩꯇꯩ ꯏꯟ ꯁꯦꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕ ꯂꯤꯁ ꯑꯦꯟड ꯗꯤꯃꯥꯟ ꯐꯣꯔ ꯗꯤꯄꯣꯔꯇꯦꯁꯟ ꯑꯣꯐ ꯏꯂꯤꯒꯦꯜ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯀꯦꯝꯄꯦꯟ ꯑꯃ ꯑꯊꯨꯕꯗ ꯆꯠꯊꯔꯒꯅꯤ ꯍꯥꯏꯔꯤ